Maipa Punba Kolawgab the Gilakojarake, Kuki Jogi, MLA Tarana Popular Government Amasembada Sarugagani Hina Fondo Cray. Chandel District is Cyber the Labor AR checkpost, Nupi Mayam Natugai Cray AR Hospital that Nabalaying Nabapukalapo Doctor Nayam Natingna, Torapada Nabadu Sivana Hale Hina, who sound urban Nupi Mayam the Irang Hori. Popular Government Sembada the Center Giluching Basina Yaningly, Adabu leader, the country Hanagi Dudi Hazadre, BJP, MLA. Haski Kunda RSS ki makok thongbalu chingba Dr. Mohan Bhagavat laglaba matungda BJP ki National President JP Nandasu lakani hari. Haski taragani thoi the BJP ki National General Secretary BL Santos amasung party sigi Northeast ki coordinator Sambit Patel laktuna nominee leiram khibagi manungda BJP ki changna thongna yadriba MLA khara natana ayamba singa mifam pangthoktuna anauba popular ministry ama semnabagi matangda khana nainaram laba matungda Manipur da popular ministry ama leihanbada Center Giluching Masing Yaba Pirabra, Soidna Lehelegani, Hyderabadi, Karamba Matamda, Ministry Adu Sengmadagi Haiba Yauna, Amuhana Miam Gilangak, Lerabadi, Madubukana leader, Oidun Luchingadagi Haiba Wahang Sing, Chingama Sung Tamgima Funkayadagi Hangaragli. Aduga Wahang Sing Asiga Mari Lainaba, Magi and Mapamba Sing social media platforms in the Tongan but Meeoi sing a left and a Fongdok Naragli. Adumoyama Wahang Sing Asigi Chaba Paukum Sing Fangbangam Lakta Badagi, Masino Midang Waran Pau Chesina BJP, Emily Amaga Warishana Duna Wahang Pong, home Mangonda Hangubada Manghai. Manipur Popular Ministry ama sembagi wafam di center giluching basing na suyaning bagi ingit pire adobo karam mamadamda ministry adu sem duna lehelakadagi haiba dudi chapcha na khangmangamdre hierarchy handak BL Santos amasung sambit parta laklamba khongchat aduda mifam na chingba supangtho khibani na popular ministry ama soidana lehelagani haibigi thazaba pirambra haina hangbada MLA asin hai makoi gi maikai degi sona bulenga ama lehelagani haibigi thazaba pire sem duna lehengada matam makti tharakri adubu soidana lehelagani haibigi thazaba di pire hierarchy MLA Sigi Pakumda Pauchi Sigi Maikadagi Kariguma Nova Popular Ministry Amal Helakadaba Oirabadi Kumja 2027 the Pangtoka Ribataraga Doisuba Manipur Legislative Assembly Mikal Mamang the Sojan Helakata Hain Hang Badari Mana Chapchaba Matam the Haibangam hierarchy Pauchi Sina Center Giluching Basing Nasu Manipur Popular Government Ama Soidana Lehelagani Haibit Hazaba Pira Banina Lehelakadar Balenga Adubuluchina leader di Kalabra Hangubada leader di country hierarchy Pakumasida Pauchi Sina Makata and Numit Karanigi Mamang the BL Santos Amasung Sambit Patra Hankra Matong the Speaker leader Kale Amasung Hakiluching Makada Anoba Popular Ministry Linglagani Haibigi Wafam Pauba Akangnaba Media Karadagi Report Tongna Rakiba Lairi Hairubada MLA Asinhai Madugi Matang the Equity Knowledge like the Hierarchy Wafam Asida Huzikwa leader country Bagal Loina Akangnaba Meeoi Amana Oiragani Hairagli Basigi Matang the Su Knowledge like the Hairabanina Asigi Matang the Su Mamangi Popular Ministry Buluching Kiba leader Adu Amuhana Luching Ba Oina Kalakadra Hangba Wahangi Pakum the Adobudi Oroida Haina Fongdoraki Loina Tasiki Kunda Rashtriya Swam Sebak Sangha RSS Kimako Tongbaluching Dr. Mohan Bhagavat Lakani Haribasi confirmed the Rabra Amasumaki Kongchat Manunda BJP Manipur Pradesh ki luching basing amasung MLA sing unagada balay Haina Hanglubada Mahak Lakani Haibagi confirmed the Mahak Laklaba Matung the BJP ki National President JP Nandasu Lakani Haibagi Paulay hierarchy Dr. Mohan Bhagavat Lalaga BJP ki MLA Singami from Pangtokani Haibigi Matang the Dita Balatri, Maki Kongchat Adu, Sankagi Thoram Sing the Maglakpo Igani Hanasu MLA Sina Pauchi Sida Fongoraki. Tirgasta Mavis Laloba Humhat Kres Satisgargi Konung Right Pudagi Kilometer Chongwaram Salagalaiba Sugma District ki Tumal Pacha Security Force ka akan mamong da kuthongna badan PNI na CPI Maoist ki Laloba Hum Siri Hari Sugma District Police na Fongdo ki bada Tumal Pat ki umangda Maoist Laloba Lairi Habi akan pau Fong badagi District Reserve Guard GRG ki team amana search operation chathaki search operation adu da Maoist Laloba sing athengna rakpadagi akan ba mamong da kuthongna ki hauzik fawbada suko umangdagi PNI na Maoist Laloba ahum gi hakchang thongmangam kre hari Security Force na laikidaba Maoist Laloba sing adudagi .303 rifle barrel grenade launcher amadi atopa kulai amadi kapayari ba maru kaya fangmangam ki Chaya sida hauzik fawbada Central Committee Member People's Liberation Guerrilla Army ki Kedar Singaw na Maoist Laloba chaniga kuntraga humdoi tongan bathodokta Security Force na Hatkhre Afghanistan da India na choba mating panglakpa ubadagi Taliban lenga kham theng na haraw na kre Afghanistan da India na choba mating panglakpa ubadagi Taliban lenga kham theng na haraw na kre haina fongdoragli reportsigi matungin na Pakistan lansok na ribawabagi matamase da India na hidalang thagtagi habraga chana thakna bapolam sing amadi nomagi tangai fadaba mating kaya panglakhibani India amadi Afghanistan leba ani gi marakta faba mari lakko ubadagi Pakistan gi luching basing na kham theng na waro bagal loina na India na pumna magthuan bani haina su chawna maral sirakhibani ningsing bayabadi handak Taliban amadi Pakistan ani gi marakta songna khibalan aduso India na thoan bani haina Pakistan gi luching basing na chawna maral sirakhibani hari
Indiana handak Taliban na mating kaya pangbagal loina na afaba mari thamlak pa uba sida Pakistan luching basing na Taliban sing da su kham thenga nungai taba phongdok laduna tawbimal khangda balai bag ni hai khibasu laikhrabani Russia gi napal thudek na bagi damang nupi angang yauna civilian pumna mak training tawba hokre report Russia gi President Vladimir Putin gi napal thudek na bagi damang Ukraine na nupi angang yauna civilian pumna mak lan gi kan training pang to hokre hai na report amana phongdorakli report asigi matungina chahi ahum hela ba Ukraine amadi Russia gi lano sida pik khrabalai bag Ukraine na charaba maleng military gi lamda khwadi mapang kan bani subalai ba ama oriba Russia na henjin hanbang amdana thamlakhibani lana sida lanmi sibagi chang asi Russia na yamna henkre maramdi Russia na Ukraine bi yamna sonbalai ba amani haina khanduna landarubada mama laiba punungsi jaba kathok pangamba Ukraine gi lanmi amadi micham yamna punna Russia gi mayokta lep tuna ler khiba sinani ningseng ba yabadi hauji akan balan soknari ba Ukraine hari balai ba asi Soviet Union lairingai matamda Russia ga punna leiramba lamamani adubo Soviet Union kai khibadagi Ukraine atopa laiba ama oina semkhibani hauji soknari balan asi da Ukraine drone sijina duna Russia da paksana landari adubo Russia na amu takhai raktuna Ukraine gi lan mi sengna lauselam balam sing mathang amu handorakre haukiba pungkol marigi manung da Russia na misala madi drone sijina duna landara kibada refinery oil gi factory kaya paksana mangata kaya thokre nakalamarom da Ukraine gi hayusing nabalan mi singna tha kharagi mamangda Russia gi air defense system thugai khiba gumna haukiba pungkol marigi manung da Ukraine gi lan mi singna misal amadi drone kapsilaktuna Russia gi matik mayai leiraba S400 haina khangnaba Triumph launcher air defense system amadi radar gi system ani mapung fana thugai bangam kre thawang sina maram oiraga Russia gi oina di chauna ma da thokpa haibadu oi kre chahi hum helaba Ukraine amadi Russia gi lana si hojik pa khek loisen ba yabagi mami aduma uba phangdri lan amuka hena kansilak pasu yai haidi Israel gi gekna balai bak singi masing hengalakpana maram oiraga Benjamin gi wakhalon honglakadauri Israel gi gekna balai bak singi masing hengalakpana maram oiraga Benjamin gi wakhalon honglakadauri haina expert singna phongdoragli report asigi matung ina mau sadagi hongna Israel gi achauba gekna balai ba asi Iran laibak ni madugi mathakta Middle East balaiba ayamana koinana amadi hakthengna Israel gi mayok talai balaiba na yambani adubo handak chahi asida Turkey da Erdogan gi lainga khekla khibagi Israel gi achauba yekna balaiba singi manung da Turkey su ama oirakhibani Middle East da Yahudi gi laibak ama tangarba Israel na Middle East da lairi balaiba singa punna amukta da thengna ba haibasi fana yamna chawkhatba advance oiraba amadi lan gi khulai kaya lairabasu aduma achauba awaba amadi oigani maram aduna thaine dagi chanaduna laklaba Israel gi policy program amadi wakhalon hongdokpagi tangai fadaba laire haina expert singna phongdorakhibani hari expert singna phongdorakpagi matung ina Iran gi matung da Turkey Israel gi khwadi ge chauba yekna balaiba oirakle hari Indian Space Research Organization na 2028 ta Chandrayaan 4 kumja 2035 ta space station galagani ISRO chief India ke han human space flight 2027 da thagana ba tharang tawduna laibaga loina senba chahi asida ISRO na 7 amaga hena thagana ba tharang tawduna makhoi khwadi thabak chinba matam adugi damak fibam sengkre PTI ga unaba amada ISRO gi chairman B Narayan na ISRO na science technology amasung industry capacity da khonglai thuna wangkhalakpagi tangkak amagi damak tharang tawri hari hojik chaliba senba chahi asi loiba fawbugi manungda commercial communication satellite ama tongan ba PSLV amasung GSLV mission singyauna 7 amaga hena thagana ba ISRO Indian Space Research Organization na target tawri haina Narayan na haiki ISRO chief aduna haiki lunar space return mission oina rejoin tawkiba Chandrayaan 4 mission adu government na approve tawkre masi hojik fawbugi manungda India gi khwaidagi aruba lunar ga mari leina ba thaba adu oiragani ekhoina Chandrayaan 4 gi dama 2028 target tawri hana mana haiki atopa maru oiba mission amagi Japan Aerospace Exploration Agency JAXA gi joint lunar polar exploration program Lupex ni ISRO na pakthok chawthorali ba mission demand piba ngamna ba mathang chahi ahom da chahi gi spacecraft production saruk ahom hengar hana ba thabak tawri Chandrayaan 4 na hojik sumna dagi US Russia amasung China na sample sing purakna ba honagadawri Lupex na thagi South Pole da water ice nainana ba pandamdi ISRO na 2035 fawbugi manung da mapung fana loisina bergi target thamliba Indian Space Station amagi matang da su thabak hokre haina Narayan na Yadav na haiki model 5 ki ahan badu 2028 ta orbit ta thamgani haina mahang na haiki honariba asina US na luchingba International Space Station ISS na mahaki areba matam naksilakhiba amasung China gi Tiangong na full operation amada changsilakibaga space station ama operate tawbada Indiana ahum suba chawbalaiba adu oiragani panbe yabadi scientist ingi matung ina June 27 2025 ta space track
organal ikon konba track tawkhiba Chandrayaan 3 service module adu thagi gravitational influence da amu hatna chatkre haina phongdokhiba leiribani service module adugi trajectory aduna November gi anganbada adu anirak khanna thagi manakta pusilakani haibasi September dagi asteroid tracking data na utkre mapung oiba mission adugi chahi ani henbagi matung Chandrayaan 3 CH3 population model adu masa matomta tharom da nasenkre art moon amasung sun gi gravitational loop pull aduna spacecraft adu engine fire amata tawduna tamna tawsin khibani module asi Chandrayaan 3 landing tawduna thada purakpagal loinana space mission asina thabak tawbada tengbang ba spacecraft adu gi saruk aduni masigi mapung oiba mission adu mapung fana loisilaba chahi asigi matunga thada spacecraft amana matomta orbit tawduna leiba haibasi yamna thokadaba thawongni lander amasung rover aduna August 2023 da thagi mathaga takhiba matam aduda population model adudi orbita adumak lehokhi hari Gaza gi matang da Benjamin Netanyahu amadi Vladimir Putin anina telephonic talk tawkre Gaza gi matang da Israeli Prime Minister Benjamin Netanyahu amadi Russia gi President Vladimir Putin anina telephonic talk tawkre luchingmani asina Gaza gi matang da kari wari sanakhibano haiba chapchana khangba ngamdrabasu hojik Gaza da America gi miyeng makha da semgot sagana ba honariba sida chayena ba kaya lakliba si kokhan mangamna bagi pandam da wari sanaba oiramgani haina Jinhua News Agency na phongdorali panbaya badi hojik Gaza da lariba lan gya chobajai theng phanglaba Meeoi singna thengnariba wa basi ko honna bagi damak Donald Trump na Gaza bu red zone amadi green zone haina lamani thongna khaidongna ba honari Trump ki thawrang asi Russia na yaningda ba phongdok baga loina na atopa lambi ama puthokna ba haikibani hiram asigi matangda chapchaba firef ama loba ngamna bagi damak chayol asigi manungda UN mifam ama soiduna pangthoklagani hari Israel gi shirabal army singdagi sperm lawtho hoduna IVF Tannare Lange chobajai theng fangliba Israel da chatnabi ama oina landa shirabalan missing sperm lawtho hoduna IVF tawbagi chatnabi yamna kana chathaba una kre report asigi matungina shirabalan missing adugi imung manungi Meeoi singna makhoi gi dara kan bangam na bhonarak pathaurang amani shiraba Meeoi amadagi pungkun mari gi manungda sperm lawba ngam horagadi angang oibagi chang asi chada 75 rom wangna lei thorang asi science ki oina su yamna advance oiba thawong amani thawong asi Israel gi government doctor sing amadi family court ki yaba kanglon amagi makhada chathabani asiguma thawong asina macha amata pokchaba landa shirabalan missing adugi macha masu sing leihona bagi wakhalon da paikhalak pathabak amani thawong asi hojik Israel da mai pangna chathari hari angang ani amadi mama siraga leiramle Gujarat Forest Official amagi nupi amasung makhoi gi macha ani gi hakchang sing adu makhoi mangkhiba numi tarani gi matung Bhavangarh dang asi recover tawkre Assistant Conservator of Forest Silas Khalwalana mahaki nupi Nainarawari nifu makhoi gi chahi mapan suraba macha nupa amasung chahi taraga humdoi surabi macha nupi gi matangda November 3 ta mangkhre haibagi wakat ama thangalaki haina Bhavangarh Superintendent of Police SP Dinesh Pandey na paumising da khai forest colony aduda laiba quarter adugi manungda laiba Khanbalagi quarter manakta November 3 ki numit adwaida chingnaningai oiba laibak tawbagi matangda ikoina paw ma fangki sniper dog amaga loinana police amasung FSL personnel na ngasi ayuk inspection nama chatheki maduda ikoina hakchang ahum phangki makhoi adu Nainarawari amasung mahaki macha ani ni haina imung aduna masak takre case asida hojik Silas Khalwala chena ba Meeoi ama oina lawre haina SP aduna haiki makhoi adu thiba khangkhidre haidingai gi mamangda vacation amada Khalwala ga unana ba Suradagi Bhavangarh da chathibani hana police official aduna haina su makhatari Islamic State na sogatpa rebels na Meeoi taraga taret hatkre Islamic State na sogatpa rebel group amana Eastern Congo da laiba hospital amada attack chathaduna Meeoi taraga taret hatkre haina authorities singna phongdorakre Islamic State na sogatpa Allied Democratic Forces ADF na haukiba ibragi numidangda North Kivu province ki Bambawe da laiba hospital amada attack chathakibani mafam adugi administrator Colonel Alan Kiwewana Associate Press ta thamlakiba warol amada hospital adugi famungda nupi ama mangak lentha tuna hatok lamki hari numit aduda nupi adu halaba matungda nupi taraga mathoi so halam khibani hari rebel sing aduna topa khungang amada sulanda ki hari Majya area da laiba Samuel Kakule Kagini Kauba civil society leader amana Bambawe yauna rebel group singna attack chathakiba aduda chapchana Meeoi kaya so panangthrabage haibadu khangmangamdri Allied Democratic Forces amasung
Rwanda saugatpa M23 rebels in Eastern Congo da Thomjinkhre mihat kaya chathaduna lakli kumja 2009 da Islamic State ki mapang ama oiriba Allied Democratic Forces na Uganda da thangna bangam khai sing da mapangal kanna leibagal loina na yamna toina micham sing da target tawduna mihan mipun mi thabak sing chathaduna lakli hari chahi asigi August su ADF fighter sing micham yankhai ga nithoi hatkhi hari chahi asigi July da church amada miyamna lining lai son chatharingai da Allied Democratic Forces na khangaudana landarak padagi Meeoi nifu su sikhi hari sikraba sing adugi manung da yamana nupi amasu angang sing ni hari